Ahalmada Maru Pau, Prime Minister Narendra Modi na Arunachal Pradesh ki video conferencing ki kuthangda lupa crore lising ahunga chonga ki developmental project kya sanga kre amadi urep yung tam kre Manipur ki irang ki matang dadi wafum amada phongdokhidre Irang da laikhidraba sangi imung manung da ex gracia lupa laktara therapy ribasi center na Manipur gi namak khali habadu takpani haina Union Minister of State Dr. R.K. Ranjan haikre Nupa khagdana tana nupi na nupi buta thitawai na tawbiba amadi olibasi lep naba puna wakal taminaba matam oire haina Indian Medical Association ima Manipur State Branch ki President Dr. R.K. Lenin na phongdorakle Amadi more dagi thorakpa mayang mama macha ahum dagi lupa lakh kuntar henbagi sanagi khuji amasung liksing customs na Kanchipur dagi fagalai Memokramjari Northeast Window gi nongthal gi Manipuri paw meeting tabri basingbu monika SANASAM na taram nokchari hojik paw santong na pijari India ki Prime Minister Narendra Modi na ngase ayuk Biksit Bharat Biksit Manipur ki makhada puna lupa crore dising ahum ka chonga gi oigadaba tongan ba developmental project kaya ama sanggabagal lunina project khara amagina urep yung tamkhrei thormatuda Manipur da tha tara hena lerakli ba irang asigi matang da wafam amata phongdokhidrei ngase ayuk Imphal gi City Convention Center da pangthokhiba thoram amada Arunachal Pradesh ki virtual ki kuthangda Manipur ki damak Prime Minister Narendra Modi na sanggarakhiba Chakhwat Thorangi thabak sing aduda Central Road and Infrastructure Fund CRIF ki makhada lambi ani 𝐁𝐫𝐸 Mission ki makhada water supply scheme sing Moirangi Crab Hellum Village Imphal More Tamenglong Khongsang Maram Peren amadi Churachandpur Tivai gi National Highway mari sangakhe urep uyung tamkhiba sangki manungda Unity Mall Maternity and Child Hospital amage infrastructure samgatnaba Manipur Technical University ki infrastructure samgatpa famung khungfu legataba State Mental Hospital tongan ba mafam tareta napi gi football ground sing samgatpa Imphal Jiripam Ukhrul Toloi Tadubi Fawagi National Highway Project ani samgatpa Setu Bandan ki makhada thong mari samgatnaba yauri Ngasigi tongan ba Chakhwat Thorang ki thabakya urep uyung tamba amadi kharagi na sangabagi thorm aduda Manipur gi Chief Minister Nongthamam Biren Singh Cabinet Minister Singh Lok Sabha ki MP su oriba Union Minister of State for External Affairs and Education Dr. R.K. Ranjan Singh Rajya Sabha ki MP Maharashtra Laisen Basana Jauba BJP Manipur Pradesh ki President Sarda Devi MLA Singh amadi Department Singh makok thongba official Singh su sarkyaki Major project foundation son to kudu bisa koi unity mall lai dana lupa crore sama ni phumapan sangba koi lai riba community recognized or by koi the state ki level community kunsa doi mari sigi moi ki store yauna koi ki government sigi oi Bharatiya Janata Party alliance government sigi oi ba koi ki proposal ni tribe kunsa mari ma koi keno de lai lo smaina sangai park to lai riba Smile akogi tribe kudimaki sang yum saga identity piri ko smaina hojiki unity mall sida su hai ba koi tribe kuntra mari manga sigi magi traditional mayam si torkanda loina so ma di facility pi gida ba digumba project amani masi bharat sarkar ya bi rapidam tai hanna honorable prime minister koi thagat chari maternity and child hospital tongana koi gi ma mathau tar ko technical university koi Manipur gi lai ba talent adu ko hona ba kan youth Mayam no pi de gina no pa de gina lai mayam sigi mogi technical wo ba pot khara wo na pamza pot khara koi madu exposure gi ma pham bin na ba hona ba koi Manipur Technical University ki infrastructure sangat pada 54 crore ma yaw mathang dai koi construction of 60 bedded state mental hospital koi rabane koi na masi demand tab dra pase Haukiba Johigi May Humdagi Tolakiba Kangluki Rang Asida Lakidraba Miway Singi Imung Singda, ex Gracia Gisan from Lupa Laktara Therapy Bada Hengalaklib Asi, Hosik Laribat Narendra Modi na Luchingba, Lengak Asna Manipur Gidamak Khali Habatu Takli Haina, Lok Sabha ki MP Oriba Union Minister of State for External Affairs and Education, Dr. R.K. Ranjan na phongdorakle. Ngasi Northeast Window News ki Executive Editor Noren Ningompam ka akhanna unaba amada Manipur da sathiraba thokdok ama chawna thokla fawba Prime Minister Narendra Modi na
wafam amata fongdokthaba loinana yumlon nariba state Assam nadi lakpa ngamlaga Manipur da laktriba karigino haina hangba wahang amagi paukhumda Union Minister Dr. 𝐍𝐞𝐰𝐬 hai state amada thokliba thodok wathok sing asi ayambana Home Ministry na mapung oine yengsile maram asna Manipur da kanglup anigi marakta tholakhiba thokaningdaba thodok asigi matangda Union Home Minister Amit Shah masa Manipur da laktuna hakthena ni yengsilamba laikhre masagi matungda Union Minister of State for Home amasu Manipur da tharaktuna matam sangna leiramke Kanglup ke irang hel tholakpaga center gi maikaidagi khudakta ahenba security forcing Indian Air Force ki akhanaba plan sing da Imphal da tharake Kanglup ki irang asi loshina ba khona bada hojik leiriba NDA government asna angamba thakta khona ki amadi hojik su athuba matamda tangdu leita ba state ama ohenaba thabak kanna paikhali haiki May 3rd, I was speaking of the just after that, I was the first man. Prime Minister, the Home Minister, the Manipuri Iran say control the state की force था. I paramilitary force review and demand of. Accordingly, they sent it. Perhaps my answer come night over the army plane by other could be paramilitary forces were Manipur provided. Adumata ex gracia on a state and law to only 5 blocks law to any what was the she monkey the sympathy. Other Yamande had some prime minister Hengapir with 10 blocks they Hengapir. See response they are doing. Aduga Mayumakai property loss in the package view Adu Pire. Peace committee same or Zedum Seri. Matam stay hygienic eruption see heck talkie Bagai prime minister home minister CTC Iraga Madubi action dot Tokire. Peace committee was Seri. Amaramda handak pangtokadoriba Lok Sabha ki mikhal asigi matangda hangba wahang amagi paukhumda Dr. 𝐍𝐞𝐰𝐬 hai Narendra Modi na lujingba NDA government asina leibak asla leiriba Manipur yauna mipung khudingmaki maning thunghanaba angamba thakta honaduna lakle lonana masi mipung khudingmak na sukhange maram asina BJP da miyam na chawna thasaba thambadana dana party asigi worker kana hokiba chahi 10 dagi Manipur da BJP gi damak thabakya chokthaba leitana honare maram asna handak pangtokadoriba Lok Sabha mikhal asida inner amadi outer animakta BJP gi mirem na mai susoi soidana pakani haina thasaba phongdoke I tried. The council minister will say through protocol and party discipline. The Sigi Maranda Nanga, the Vanasi and a Kaidui. Otherwise, I state the proper intervention comes again at me. Only a negative Matunda, the Amisachi, Karihoishna, Kayana, Nanga, the Go, with the Kangal or with the Manga get done. I know backup superior, Sigi detail superior, the CD ladies, Dokanda, Nanga, the vice way iron, the again. And right over Amisang Matanda, state key reality in positions that Azaranga, Nasi Pavada, Manipur di Prazana Pamba, Apurma Manipur, Amagi, Masigi, Lamsida, India Gamana, Adumok action Torre, Sekudamona border fencing to view Torre, and there the illegal migration Lokunova, free regime movement, free regime movement, Lokuko guys, Yamna international politics, Yamna critical report over there. Even that in the internet, so the people of the Manipur, Adu Torre, Smina, I Matamsana to be very recently, February Tang Kunipanda, I put a last letter of Prime Minister, the irrigation border fencing, Yam Sang Marina, the high tech boundary fencing, solar, the power, electronic, view, camera fit though. She's a ma'am, sir. Maramdi, in a Supanjaki in a 70s, 84 over all throughout the Indo Burma boundaries. I have Pong TV, Matumi Salakiba, Pugam putting of Salakiba, one of the Manipur cultural integration, the worker issue. Adu Tomatam Daikuna, Matamdu Sapu, the Indo Burma boundaries, BSM Salami, BSM Kamai together, Makwigi, close proximity to the international boundary, the heck boundary post, I can a kilometer, Tara, Kuni, Gepta, Mi Kuntrana Saba, Camp of Lointamel, border and site of the city. India gave one post, one border, and a Lagravina, Saratulsina Indo Burma border Tabani. Adu in reality, the Asaratogi posts are always 20 or 30 kilometers away from the international boundary. Other than we couldn't be kilometer Kunputhasa the boundary nearby, but practically infeasible.
Mapan thongda nupi oibisna loriba thodang chawi haraga yum nupasna nisa jasintuna nupi da thi tawaina tobiba amadi nupi na nupi bu oliba kaya asi lepnaba puna wakhal taminaba matam oire haina Indian Medical Association ima Manipur State Branch ke President Dr. 𝐿𝐻𝐻 na phongdorakle ngarang malem gi mafam sinba thungna pangthokna khiba International Women's Day ki thoram makhachu tharakpa oina ngase ima Manipur State Branch na senduna khwairamban ima kaithal da pangthokhiba ima singil Lem na health screening amadi awareness program ga mari lenana wafam asi haikibani Manipur ge Director of Health Services ki Director Dr. 𝐂𝐸𝐻𝐻 ima MSB gi President Dr. 𝐿𝐻𝐻 amadi atay masaknai ba miyoi kya nasar yaduna pangtokiba thorum aduda Dr. 𝐿𝐻𝐻 na makhatara duna hai malem da nupi singbu hanthana yengbiba amadi nupi oibisna ge right kya matbi batege nupi sna horakhiba numit adubo 𝐂𝐲𝐰𝐬 oina International Women's Day ki thoram asi pangtokpani Manipur gi oina yengbada sumapan thongda nupi oibising gi thodang bu thagat piba amadi nupi oibising na lamdam asiki damakta lepliba kaya asida thagat pa leptre adubu manung hakchina yenglubadadi yumthong kaya da nupana nupi singbu ot nebagi thongdok kaya adumak leire masida sunatana nupi na nupi bu ot neiba amadi hanthana yengbagi thabak kaya amasulai asigumba kaya asisu puna kokhanaba nupi singi thodang khangminasi haiba wakhalonda ngasigi thoram asi pangtokpani ngasigi thoram asida awareness piba khaktanatana kaithel fambi ima singda blood sugar diabetic na chingba achamba test kya su lem na tawki Malem goina Mars ki tang nipan na pangthokpani masi hangana yengoba taragadi akhoi nupi obi na hakmat pi badagi madu revolt toropa madu tobiganu haina uthal kalakpagi madu bu 𝐿𝐻𝐻 boina numitsi malem goina pangthokpa hogibani adubu iram damsida thogliba thodokwa thok amadi akhoi ima obi na loriba thodang si yengagadi akhoi Indian Medical Association Manipur State Branch na ngasi nongma thengthana Mars ki tang mapanda ima kaithel da akhoi pangthok sariba program asidi masigi theme je akhoi sumaina thamjai madudi ma obisingbu masak khangba matam oire haiba karigino abu akhoi iram samsidadi hakmat pi bagi mahota akhoi gi tauriba se khudamoina nupila hanba nupila anishuba amani hujik thengnariba conflict situation sida ima obisingna loriba thodang singse nupa singna loba thodang dagi hena chawna loribne More dagi Imphal tamna haigalakpagi lambi dangarang Kanchipurda nupi humdagi malem gi kaithal da lupa lakh kuntaret lisung kunmathoi ga chamri hungfurom ki oigadaba miram da saba sanagi khuji nipan amadi sanagi lik ani amka konana Imphal Division Customs ki Division Preventive Force Unit amana fagat bangamkhrei Sanaga konana fagalaba nupi ahum adudi Inderjit Chauhan koba mioi amagi loinabi Sunita Devi majanupi ani Indu Kumari amadi Resma Kumari ni Makhoi ahumag Chandal District ki Technopol Sub Division ki manung chana laiba More Ward number 2 Dalpati daki ngangtani hari Chahi asigi India ki ahan boy na pangtokpa National Lok Adalat loishindana lairiba cases amadi pre-litigation cases na chingba yauraga puna cases lising aniga chatruk hena list toba ngamle haina Manipur State Legal Services Authority ki member secretary 𝐿𝐻𝐻𝐸 na phongtokhrei ofama singase National Legal Services Authority NALSA ki direction makhada executive chairman MASLSA na approve toduna court ta loishindana lairiba pre-litigation cases bank loan recovery na chingba sing loishinabagi pandamda District Legal Services Authorities DLSAS na sinduna Imphal East amadi Imphal West District ki oina Lamphal Part Court Complex ta pangtokhiba National Lok Adalat thorom ka mari lenena phongdokhibani 𝐿𝐻𝐻 na hai ngasi pangthokliba thorom asi Manipur ki tongan ba district singe District Court Complex ta su pangthoknariba National Lok Adalat thorom People Court miyam gi court haino su khangnai masi civil court na piba degree ga chap manai adubo masida khetnari ba haibasi appeal to ba yade party ani maki mai kaida matam su changdana sel tingdana lawyer singe free lobadana National Lok Adalat ta leiba case oirabadi lawyer singe free lokhiba leirabashu handokpa yabagi khudong chaba lei haukiba mamang chahi gi December da pangtokhiba aduda mi yamna lakhide dubu ngasi mi yamna lakliba asina Manipurda hanagum tangdu leitaba oirakpagi khudam ama oigani thazai hainashu phongdoki 2024 All India Pangthokpa Lok Adalat ni
aduga ngasigi Imphal East ka West na ngasigi Lamphel Court Complex da koi pangthokchari atei district da su respective district court da mayam dum pangthokchari ngasi altogether more than 2,600 cases list over cases si court da pending labor cases su yawi aduga court da lakriba on adum la gitoba pre litigation cases su list over yawi akoina khangi do basi case settle to hai basi court atang chatlaga just na right arga settle to na tan nati ngasigi national law adalat hai basi people's court haina praja myam ki court haina koi khamle ngasi sumaina praja masa party masa na yanaraga su loiba yabagi alternative dispute resolution part makhanamani Manipur ki BJP na luchingba lengang na thongna leirabadi panchayat ki mikhal pangthokpiu haina ado committee PRI ki convener Pukhrambam Srubala na phongtokhrei ngase Manipur Press Club ta committee asna sinduna pangthokhiba pau gi mifum amada wafam asi phongdoloduna Srubala na hai ngarang tampaki district taruke DC singna thokhiba order amagi matung ina Manipur ki panchayati Ras Act 1994 bu violate tawduna thamlaga Taruk Suba General Panchayat Election Pangthokpagi Mahuta Manipur Lengana Administrative Committee Sing Semduna Matau Tawhana Bahonaraglibasi Yaningdaba Manipur Gi Panchayati Ras Act 1994 Gi Section 22 da Election Pangthokpa Ngamdrabadi Hanigi Elected Representative Singna Pugadabani Haiba Mayek Seng na takli Adubo Lengana Dictatorship Ki Mawongda Tawningbata Tawba Khangna Nongna Administrative Committee Sembasi Pende Meram Aduna Mari Leina Basingna Ikaiba Nangjingai Tamda Adhubada Tokibo order Adu Handokpana Fagani Natrabadi Logi Mateng Logani Hainasu Fongdoki Lenga Asina dictatorship ki Maung Amada Democracy bu Hongkong Naduna Administrative Committee Ama Sembasi Ekoi Pende Masi Ekoi Yaningde Mari Lengasina Ikai Banang Dingaida Adhubada order asi handokpana hagani natragadi asi harsu koigi logi mateng lawraga lairibani adubu mari leinaba lenga asi hoji panpiriba BJP lead government asina panchayati raj institution ki khungdangi prajamiyagi constitutional hak asi sahi amaga thakar asi panchayat election asi pangthoktana lakpani India ke Prime Minister Narendra Modi na Moirangda Nongna Saba Craft Handloom Village video conferencing ki kuthangda sangara batungda Craft Center da miyoi kya laktuna yengba hokre Handloom ki director Lemlik Kamai amadi atay official kana mafam aduda laktuna yengla kilonina hi dongduna loktak patsu yengke miyoi kya na Moirang ki patlaw amadi Central Road ta leriba Craft Village asibu yengba langnake Kukilan Lobas na Moreda Maitay Pangal gi driver amadi handleman butam tina furakpada chainaba miyoi sing Manipur lenga na laklibat tang tara humdoi gi manungda fagatuna logi oiba chirak pidrabadi akan ba khongjang jangsilagan haina Manipur Maitay Pangal Welfare Organization na phongdokhrei wafama singasi hata da leiba loop asigi office ta pangtokhiba pawgi mifum amada Manipur Maitay Pangal Welfare Organization ki president Boboy Korimayum na phongdorakhibani malna makha taraduna hai Moregi IB police post ta barrack construction sanaba nung lengoi tharuraga halakpada lambida khulai paiba Kukilal Hobos na faraba matung tamthina furakpada natana gari mai thadopi khiba thodok aduda mafam aduda leiriba security force na hojik fawba chaina basing faba ngamdaba haibasi laibak thibani lan marak asida maitei pangal sinang ngongmada chongdaba yadraba polam sing chakwa thorangi raw material sing putok pushin tawduna thawai khupakta haptuna lakli Adumoinamak Moreda Matau Toduna Lairiba Central Forcing Laina Kuki volunteers na Tongning Bata Tauhan Bahaibasi Laibak Tibani Mapamaduda State Security Forcing so deploy Toduna Lairibani Adubu Ngasi Faba Kukila Lobasing Faba Ngamjiba Karigino Mamangda Moreda duty Taduna Laiba police officer Amalay Kitaba Matamda Low Kiba Todang Adugumna Maitay Pangal Sopoda Su Tauna Laibiu Haina Fongtoke Nahangi Nungtin Jabukta Haibani Moregi Zaga IB Haraga Khanaba Manipur Police ki Berek Shem Batoko Berek ki Sheba Salapen infrastructure ki Velas Thabala Nung Lengoi Puba driver Hinderman Haraga Puraga Gari Sumai Thabirakpa Masabu Yam Tatika Pubirakpa Asikumbasi Hariba Mui Lichate Haibase Masi Hana Thamjage Anaki Matang Tore Tawoi
ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯩꯈꯣꯏꯁꯨ ꯌꯨꯅꯤꯇꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯔꯦꯡ ꯂꯩ ꯆꯞ ꯆꯥꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯩꯈꯣꯏ ꯁꯣꯟꯗꯦ ꯍꯥꯏꯕꯁꯦ ꯉꯁꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯩ ꯊꯥꯕꯗ ꯆꯦꯟꯅꯔꯤꯕ ꯃꯤꯐꯨꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯗꯣ ꯑꯗꯨꯅ ꯈꯪꯖꯟꯕꯤꯌꯨ ꯍꯥꯟꯅꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯃꯅꯤꯄꯨꯔ ꯕꯖꯥꯔ ꯁꯦꯞ ꯇꯧꯒꯅꯤ ꯑꯃꯗꯤ ꯇꯪꯗꯨ ꯂꯣꯏꯅ ꯑꯣꯔꯗꯔ ꯄꯨꯁꯜꯂꯛꯄꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯨꯒ ꯏꯟꯁꯔꯖꯦꯟꯁꯤ ꯊꯦꯡꯅꯕꯗ ꯃꯥꯌꯣꯛꯅꯒꯅꯤꯅ ꯂꯥꯛꯏꯕꯅꯦꯕ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯏꯟꯁꯔꯖꯦꯟꯁꯤꯁꯤꯡ ꯑꯗꯨ ꯐꯣꯡꯅ ꯃꯈꯣꯏꯅ ꯁꯧꯒꯠꯄ ꯃꯥꯟꯕꯒꯤ ꯊꯣꯡ ꯆꯠꯊꯔꯤꯕꯁꯦ ꯃꯁꯤ ꯀꯔꯤ ꯇꯥꯔꯤꯕꯅꯣ ꯃꯅꯤꯄꯨꯔ ꯇꯥꯄꯥꯛꯀꯤ ꯂꯝꯁꯦ ꯃꯨꯊꯠꯂꯒꯦꯅ ꯆꯠꯂꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯁꯤ ꯋꯥꯍꯪ ꯑꯃ ꯍꯪꯅꯤꯡꯉꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩꯇꯩ ꯐꯨꯔꯨꯞ ꯈꯛꯇꯗ ꯂꯥꯟꯗꯥꯕ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯇꯩ ꯐꯨꯔꯨꯞꯁꯤꯡꯗꯁꯨ ꯂꯥꯟꯗꯥꯕ ꯍꯧꯔꯦ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯃꯥꯏꯅꯣꯔꯤꯇꯤ ꯋꯦꯜꯐꯦꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 𝐭𝐸𝐬ꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃd ꯅꯁꯤꯔ ꯈꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯀꯪꯂꯩꯄꯥꯛ ꯃꯥꯏꯅꯣꯔꯤꯇꯤ ꯋꯦꯜꯐꯦꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯤꯡꯗꯨꯅ ꯃꯍꯩꯔꯣꯏ ꯁꯥꯟꯇꯤ ꯂꯩꯍꯟꯁꯤ ꯑꯃꯁꯨꯡ ꯀꯣꯂꯣꯝꯅ ꯃꯔꯨꯞ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕ ꯍꯤꯔꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯥꯏꯖ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯦꯔꯦꯃꯅꯤ ꯀꯝ ꯑꯦꯋꯦꯌꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯀꯪꯂꯩꯄꯥꯛ ꯃꯥꯏꯅꯣꯔꯤꯇꯤ ꯋꯦꯜꯐꯦꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 𝐭𝐸𝐬 ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃd ꯅꯁꯤꯔ ꯈꯥꯟ, ꯖꯥꯏꯠ-ꯀꯛꯆꯤꯡꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯔꯥꯙꯥꯀꯥꯟꯇ ꯁꯤꯡ, ꯍꯦꯔꯤꯀꯣꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯌꯨꯝꯈꯥꯏꯕꯝ ꯁꯨꯔꯖꯤꯠ-ꯀꯨꯃꯥꯔ ꯈꯨꯃꯟ, ꯋꯥꯁꯥꯗꯦꯕꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ R.K. ꯊꯔꯛꯁꯅꯥ, ꯄꯦꯔꯥꯗꯥꯏꯁ ꯏꯪꯂꯤꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯊꯧꯕꯥꯜꯒꯤ ꯐꯥꯎꯟꯗꯔ ꯗꯣꯛꯇꯔ N. ꯔꯟꯖꯤꯠ ꯁꯤꯡ, ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯒꯥꯔꯖꯤꯌꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ AMSGOꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯨꯃꯇꯤ ꯁꯧꯒ꯭ꯔꯥꯛꯄꯝ ꯑꯃꯁꯨꯡ ꯁꯉꯥꯏꯌꯨꯝꯐꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯂꯦꯛꯆꯔ ꯄꯨꯌꯥꯝ ꯔꯟꯖꯤꯠꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ 𝐭𝐸𝐬ꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃd ꯅꯁꯤꯔ ꯈꯥꯟꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩꯇꯩ ꯐꯨꯔꯨꯞꯇ ꯂꯥꯟꯗꯥꯔꯛꯄꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯇꯣꯞ-ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯁꯤꯡꯗꯁꯨ ꯐꯣꯡꯅ ꯁꯤꯡꯅꯔꯛꯂꯦ꯫ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯄꯤꯕꯇ ꯅꯠꯇꯅ ꯃꯍꯩ-ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯕ ꯐꯪꯍꯟꯗꯕ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯃ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯟ ꯅꯪꯂꯦ ꯍꯥꯏꯗꯨꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯊꯥꯗꯣꯛꯇꯨꯅ ꯃꯍꯩ-ꯃꯁꯤꯡꯗ ꯑꯍꯦꯟꯕ ꯄꯨꯛꯅꯤꯡ ꯆꯪꯗꯨꯅ ꯀꯣꯂꯣꯝꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯔꯞꯁꯟꯒꯤ ꯆꯠꯅꯕꯤ ꯃꯨꯠꯊꯠꯇꯨꯅ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯗꯒꯤ ꯃꯄꯨ ꯐꯪꯅ ꯍꯣꯠꯅꯕꯗ ꯂꯨꯞ ꯑꯁꯤꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯩꯔꯣꯏ ꯁꯥꯟꯇꯤ ꯂꯩꯍꯟꯁꯤ ꯀꯣꯂꯝꯅ ꯃꯔꯨꯞ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯖ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯦꯔꯤꯃꯣꯅꯤ ꯄꯥꯡꯊꯣꯛꯆꯕ ꯑꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯄꯥꯡꯊꯣꯛꯆꯔꯤꯕꯒꯤ ꯃꯔꯝꯗꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯃꯗ ꯃꯤꯑꯣꯏ ꯇꯥꯔꯤꯛ 3ꯗꯒꯤ ꯁꯥꯐꯨ ꯑꯣꯏꯅ ꯈꯪꯍꯧꯗꯅ ꯑꯇꯝꯅꯅ ꯃꯩꯇꯩ ꯂꯤꯗꯔ ꯈꯨꯟꯗꯥꯔꯛꯈꯤꯕ ꯑꯃꯗꯤ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯉꯥꯟ ꯇꯥꯜꯂꯒꯦ ꯍꯥꯏꯅ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯃꯔꯨ ꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯃꯥꯡ ꯑꯇꯥ ꯄꯤꯕꯇ ꯅꯠꯇꯅ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯒꯤ ꯑꯊꯧꯕ ꯀꯌꯥꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯕꯨ ꯃꯈꯣꯏꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯕꯨ ꯑꯣꯠ ꯅꯩꯗꯨꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯩꯊꯦꯡ ꯃꯊꯪ ꯂꯦꯞꯄ ꯂꯩꯇꯅ ꯊꯥ 10 ꯍꯦꯟꯖꯜꯂꯛꯄꯅ ꯆꯩꯊꯦꯡ ꯐꯪꯂꯛꯄꯅ ꯃꯁꯤꯒꯤ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯪꯂꯩꯄꯥꯛ ꯃꯥꯏꯅꯣꯔꯤꯇꯤ ꯋꯦꯜꯐꯦꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯑꯐꯕ ꯁꯃꯥꯖ ꯑꯃ ꯁꯦꯝꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯦꯀꯦꯟ ꯁ꯭ꯇꯦꯠ ꯂꯩꯕ 11 ꯃꯦꯒꯥ ꯃꯣꯛ ꯇꯦꯁ ꯑꯁꯤ ꯑꯩꯈꯣꯏ ꯂꯤꯇꯜ ꯑꯁꯇꯥꯔ ꯍꯧꯀꯥꯗ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨꯗ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤꯕꯗꯤ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏꯗꯤ ꯃꯍꯩꯔꯣꯏ ꯑꯗꯨꯃꯛ ꯑꯣꯏꯅ ꯀꯂꯝꯅ ꯁꯥꯟꯇꯤ ꯂꯩꯍꯟꯗꯨꯅ ꯀꯂꯝꯅ ꯃꯔꯨꯞ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯄꯗ ꯄꯨꯛꯅꯤꯡ ꯆꯥꯎꯁꯤꯟꯅꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯑꯁꯤꯕꯨ ꯀꯥꯏꯍꯟꯗꯅꯕ ꯃꯍꯩꯔꯣꯏ ꯃꯌꯥꯝꯅ ꯈ꯭ꯋꯥꯏ ꯇꯔꯥꯅ ꯍꯣꯠꯅꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯅ ꯃꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯔꯛꯄꯅꯤ꯫ ꯄꯥꯎꯒꯤ ꯃꯔꯊꯟ ꯑꯇꯦꯝꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ꯫ Welcome you all to UNAPO School Channel, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Diabetes ko loy na hinglibasing thamagi manungda control to bangamlay. Urea creatinine wangbasu thamagi manungda hantaba ngamlay. Khong hamba nungay tabasu numit manganigi manungda fahan bangamlay. Piles saibadi nungsang nabasu chama fahan bangamlay. Cholesterol wangba numit kunida normal oy bangamlay.
BP wangbasu tha amagi manungda normal oiba ngamle fatty liver oibasu tha amagi manungda fagat hanba ngamle pumnamak natural oiba hidak makhalna laing jabani hakchang da sokadaba side effect amata laite makhata na hidak chabagi mathau su tararoi hena kupa parol gidamak ngasimak langsin birau diabetes hospital soibam laikai ayangpali road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Mega Minds Coaching Institute for competitive exams, endorsed and guided by successful IAS, MCS and bankers. ZFC General Foundation course for SSC, Banking, UPSC and MPSC. Now at Thoba. Mega Minds, empowering the aspirants. Break matung da mayam bong taram nong chiri makada pa pausing pichiri. Tara faraba irang asna sokhalaba mahiroi kuntra tareta lemna mahitam handuna Saina Institute of Medical Sciences SIMS ki maikaidagi angamba mating panglei makata na class 10 natraga 12 pass toraba hozina relief camp ta leba mahiroi erabadi lemna mahitam baki khudong chaba adumak pikhigani haina Institute asige secretary men hanagi managing director Dr. S. na phongdoraklei of pharmacy SIMS ki taruk suba batch oina nursing tamliba mahiroi kun amadi tarani thoi suba batch oina paramedic tamliba mahiroi Hufutara taret wasak lobagi ngasi yaral pataleba Institute asige holda pangtokhiba thorom kamari lenana Dr. S. Kumar na phongtokhibane Imphal East Jila Parisaki hanagi upa-adaksha 𝐿𝐄𝐰𝐬 Manipur Nursing Council ki Registrar Dr. A. Jamuna Trained Nurses Association of India TNAI Manipur State Branch ki President N. Tangbi amadi SIMS ki Additional Director S.K. Wajid Sahana maru eba miyoising oina sargyaki Thormadu Gamari Lenena Dr. S. na Makataradun Hai, Manipur Kaktada Natana, India ki awang nongpok state singda medical kilamda karahena chakot hanaba hotna bahaiba pandamda, SIMS na Manipur Kakta Natana ate awang nongpok state singi mahiroi kyada, nursing amati paramedic kilamda mahiroi kya left na putok tuna lakli. Hozik Manipur da thokli bairang asna maram oiraka awabata duna layri. Awabata aduna relief camp ta leriba mahiroi taraga nipan mama mapa lejetraba angang taruk amadi kana lejetraba chingi mahiroi tara humdoi puna angang kuntraga taret handaki beds asida lemna mahitam bire masida sunatana makata na irang asna sokhalaba mayum makai lejetraba nursing natraga paramedic oina medical gi line da chatning ba angang tara ni thoi amaga mahitam hanaba sit khaktuna thamli haina mahak na makata ki Leibaki rang na maram orakanda relief camp da leiba sikje koina free mi taraga nipan hape handaki oina aduga akhoi kanoda orphan goina moi taruk amaga hape aduga singbi gi oina simi ga taraga humdoi amaga hape punna 32 34 minor free yawe aduga hujikse akhoi hujikchu dum yare relief camp da leiba singje mahi tamningwa 10 nataga 12 pass tok ta koi mi taraga ni thoi bukse akhoi dum hapse ge Security Force Naching amasung tamgi mafam singda thibu humbaki thabak chathakhrei Police agi fangba report amaki matung ina Manipur Police na Imphal area da dukan family basingdagi cell khaibada joina bani haiba KCP ki active member ni haiba mioi ama Imphal West District ki faraba mioi aduki maming Thobal dagi MD Nawaz Khan chahi kuntaruk ni mawandagi mobile phone ama wallet ama fagat pangamle amadi maki mathakta case ama register tawkhre hari amaram dangarang Security Force na more bypass junction dagi Solen Haukip chahi nimpu hariba misak asi IED ani 12 volt battery ama commercial electric detonator ani printed circuit board ama Kenbo bike ama amadi mobile phone amaga lonana fare amadi case ama su register tawkhre lonana ngarang Indian Army da leiba konsam 𝐁𝐫𝐸 jahi nimfu asi masakhang da ba mioi kharana Thobal da leiba masagi mayumdagi fakhre haiba paw ama fangbadage Manipur Police na search operation chathaduna konsam 𝐁𝐫𝐸 bo Waikhong area dagi kanpang amhore hari amadi masiga mari lenana case ama register tawtuna makha tana thijinna ba hotnari hari National Highway 2 amadi National Highway 37 da pot puba gari chamaka yankhai tarit amadi jani ga humfutara mari akanba security galonina tolakhrei Gaseyu pungtara taba matamda Silchar gi Dr. V.R. Ambedkar Holda Manipuri Youth Friend of Assam MYFA na sinduna mamang tha February ki tang kun humdoida Assam lenga ki cabinet na loki ba wari amna Manipuri lon bo Assam ki associate language amma oina Kasar Karimganj Haryakandi amadi Hozai district po Laukthokhi babu harau ba amadi Assam lenga po thagat bagi thoram pangtokhrei
Thoram aduda miyoi kya na loan bu chakhotnaba amadi aikhoina lingjal manaduna tawba yabasing tawsi haiba wafum kya su phongdona ke wangang khibasngi manungda chiribam social activist and Buddha Chandra Singh na haikibada ngasi Assam lenga na Manipuri loan bu associate official language oina chalakpada aikhoi maitai ama oina chakthok aduga Assam ki Chief Minister Dr. Hemanta Vishwas asi thamoi chawba mi amani mahangna soidana assembly da thabak oina tawrakani haibasi mangna thajoi haina phongdoke Ngarang ayu pung ni pandagi horaga pung mapan makai fauba sadu khoroi amadi Santibur village da combined force na thi bohmagi thabak chathaki haire operation atu da charak na yum cham ga yang khaida thi bohmagi thabak chathaki amadi miwai chani yang khai rom verify chauki adum oinamal operation atu da mi phami pun amadi khutsukhulai fagat kibagi pauti laite makha chathaba oina Nepali baste sadu khoroi amadi lai manai area da su area domination tawtana patrolling su chatke maitai imagi mamom loine ngarang Itham Morang Pural da Khunga Liba volunteer nupa amasung nupi singda Taliban scarf tara manga hand glove tara manga khong moja pier tara manga amadi ising hapna ba case mari amasung firol khara lonana chana ba potlam sing mateng pangkhrai tengbang pibagi khongchut aduda maitai imaki mamom loigi mhut sindana Wangjing Lamding Municipal Council Ward number 4 ki councillor amasung social worker Thokchom Amitabh na luching ki amadi potlam sing adu khutsinaki Matai magi momno icha jesingbu hangai tena thaka pongdu sabi hadi akoi awa papa chekar du juman khapi begi duga ichi singi mo chili laga lakbi ba ibung jo khona hangai tena thaka pongdu somna kandana ko ki khunne ba duga somna kandana ko gi matai gi khunne ba si dalai se lok am turi ama lega lok lega mo so ko gi khun ta du ne ba duga koi somi na mo ken du ba manung da ju bangkar yam le ba ko second step ki bangkar ne ba first step ki bangkar na so manung si na ko gi han ba second step ki bangkar du All Manipur Women's Association na sinduna Konthawjam Khabambam Jar High School da hangba relief camp ta malem gi nupi gi numit thoram pangthokhrei thoram gi saruk ama oina relief camp adu da leiriba inmates sing da firol chana thakna ba polam sing angang sing gi boy kolom na chingba polam sing gen thokhe hauki ba johe gi me ahum da gi tholakhi ba irang asna maram oiduna miyam gi punsida tangdu leita da ba lamdam ama oiriba si athuba matam da tangdu leita ba puraktuna ingna jikna leiba iramdam ama oirashanu haina su AMWA na nupi gi numit ka mari lenina miyamda paujol PK Kurai ahongai lerakta leiba the Blessed Diagnostic ki mga suba foundation degi thoram ngasi Rice Research Station khangabok ta hangliba khangabok relief camp ki inmates singda polam kya tengbang bagalon na relief camp asida pangthokhrei thoram atu da dishi thobal ahantem subas khangabok relief camp ki convener Nabakumar TC amadi the Blessed Diagnostics ki general manager SI Sankar Sarmana atoiba mitung sing oina serkya ki May ahum tagi horakliba kanglup kirang asina maram oiduna awa ana tarabasing da mating pangbo ina chahi asigi oina di relief camp ta oina pangthokhiba foundation degi thoram aduda the Blessed Diagnostics ki maikadegi relief camp astileri ba angang singda t-shirt amamam amadi atay inmates singi damak makhoigi sintha oiba yaba kauna na chingba polam kya tengbang bagalonina inmates nga sajaba polam kya su diagnostic center ki staff sing na leiki service to mankind is service to one another. Miyoi bagi mating mesti pergi isura, provide pergi final sahaja permanent sana. Jadi nanti layan ni mah, ini wala ko pun jam yang ini dukti nuan makan balik balik apa, mandi nak ada satu bumi mana ni mating panggil tu ini madu asyik berfirman siapa ke guna macam itu. Jadi place diagnostic atau bili bah, agar service counselor se bili bah, bagi maya mating panggil ni bah. Ngarang Assam Rifles na Ǩăɣchīng District ki nupi amadi mayrapai bisingal lunina wabagai kerekta leiba relief camp singda International Women's Day ki thoram pangthokhrei thoram aduda Ǩăɣchīng gi mai paklaba entrepreneur sing maru aina N Indu Devi Y Nirmala Devi Angom Prema Leima M Riya Devi I Tampasana I Thajatombi Devi Thinguzam Ithoi Thokchom Apa B L Manitombi Devi Manisna Devi L Ongi Githa Amadi Susila Devi bu 28th Sector Assam Rifles ki Brigadier Gaurav Kapuna felicitated toke lonina thoram aduda nupi chani rom na sarkya ke Assam Rifles na maru eba thodang lotuna senkiba thoram aduda mai paklaba nupa nupi sina makhoi gi khongchet amadi makhoi na thengnarakpa awa nungai meyam adu paudom laduna atai nupi singi puning thawat ke lonina thoram adu medical camp ama senduna amadi mayam chocolate ama chamina duna loshin ke
Tha asagi tang taruktagi All Jiribam Sports Association Jiribam AJSN Sinduna Jiribam Higher Secondary gi playground da team tara manga na sarukya duna sanariba first district level 5A side mini boys under 13 football tournament Disney kun humdoi kun mari gi ngarang sanaki ba hanba match da 𝐁𝐫𝐲𝐚 na Ichel club pu panjul mari amada maithi pa PK ani suba match tana KYC amadi LEC goal amada jana dabana draw chakhi aduga ahum suba match tana Yawal club na SBNYC bu goal ani amada maithi pa PK ngarang match ase Glory amadi Ajis Haider na conduct toke lonana ngasigi ahanba match da YWA ga LECB ani suba match tana 𝐶𝐾CB ga UPC ga sanagani hari Loshilak pada mariba posting of Napijari. Prime Minister Narendra Modi na Arunachal Pradesh ke video conferencing ki khutang da lupa crore listing ohga changa ge development project kaya sangka kre amadi urep uyung tam kre Manipur ge irang ge matang da di wafam amata phong do khidre Irang da Laikhidraba sangi imung manung da ex gracia lupa lakh tara piri basi center na Manipur gi damak khali habadu takpani haina Union Minister of State Dr. R.K. Ranjan haikre Nupa khakta na nupi buta thitawai na tawbiba amadi oli basi lep na ba puna wakal tamina ba matam oire haina Indian Medical Association Ima Manipur State Branch ke President Dr. R.K. Leni na fongdorakle Amadi more dagi thorakpa mayang mama macha ahum dagi lupa lakh kuntar henbagi sanagi khuji amasung liksing customs na Kanchipur dagi fagale Hausi ko na din Norris Window na sandok chari ba Manipuri pa matang sa Lusin Jare Midyang Tabri pa mayang pumna mapu amukana kurum jari